Meitei Phurup na Meesing Hantharakliba Asi Eikhoigi Ningol na Meetop haibadi Atoppa Phurup ke Meeoida Panbana Achouba Maram Amani haiba hiram da Arambai Tenggol UNIT-2, Unit 52, Unit 53, Unit 54, amadi Unit 62 ki oiba apunba meepham ama Yairipok Top Chingtha ki Nongpok Ningthou-Panthoibi Sanglen da pangthokkhre meepham asigi saruk ama oina tongan ba unit sing dage saruk yaba lakiba mihut sing da kupna khanaraba matungda warep kaya lomina Warep Singh Adude, Unit 2, Unit 52, Unit 53, Unit 54, Amade, Unit 62 na kuwanba Meepham Singh da Club, Mairapaibi Amade, Lesabi Singh ga punna meepham pangthokhtuna wakal taminaba, Lamdam asigi Ningol Singh na Atoppa Phurup ka yumban bari lainaba khudaktagi lepa Amade, Hana Atoppa Phurup ke nupada yumpankraba Singh na Meetop pusillaktuna Eikhoigi marakta yumnak sagai onsinduna I yansinnabagi thabak khudaktagi lepkadabani haiba warep yauri.